ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯠꯄ ꯈꯣꯠꯄ ꯀꯩꯀꯥꯗꯣ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯌꯥꯝ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯇꯟꯗꯟ ꯄꯥꯏꯔꯨꯔꯒꯦ ꯃꯌꯥꯝ ꯁꯟꯗꯥ ꯇꯥꯁꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯇꯣꯏꯅꯤ ꯅꯛꯑꯦ ꯁꯤꯗꯒꯤ ꯀꯩꯁꯨ ꯃꯌꯥꯝ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯈꯣꯡꯅ ꯆꯠꯂꯅꯤ ꯋꯥꯛꯀꯤꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯣ ꯆꯠꯂꯁꯦ ꯃꯌꯥꯝ ꯀꯣꯏ ꯆꯠꯂꯅꯤꯀꯣ ꯃꯩꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯠꯈ꯭ꯔꯤꯕꯀꯣ ꯑꯗꯨ ꯉꯥꯛꯇꯪ ꯉꯥꯏꯈꯤꯒꯦ ꯏꯆꯥꯅꯨꯄꯤ ꯆꯦꯅꯔꯤꯁꯥ ꯆꯤꯆꯦ ꯆꯠꯂꯤ ꯃꯌꯥꯝ ꯁꯤꯗꯁꯨ ꯃꯆꯥ ꯑꯃ ꯂꯩꯔꯦꯕꯀꯣ ꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒꯨꯝꯕ ꯐ꯭ꯔꯨꯏꯠꯀꯨꯝꯕ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯀꯩꯀꯥ ꯌꯥꯎꯋꯦꯕ ꯑꯗꯨ ꯈꯛꯇ ꯌꯧꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯩꯀꯩ ꯂꯩꯒꯦꯗꯣ ꯌꯧꯔꯦꯕꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯆꯥꯄꯣꯠ ꯂꯩꯔꯦ ꯁꯤꯗ ꯇꯣꯡꯉ ꯆꯠꯂꯦ ꯅꯨꯄꯤ ꯃꯆꯥꯗ ꯕꯦꯕꯤ ꯀꯩꯅꯣ ꯑꯗꯨꯕꯣ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩ ꯂꯩꯔꯦ ꯁꯤꯗ ꯐꯥꯎꯟꯗꯦꯁꯟ ꯌꯥꯎꯕ꯭ꯔꯥ ꯑꯣꯏꯃ ꯑꯗꯨ ꯃꯌꯥꯝ ꯃꯦꯀꯞꯀꯤ ꯄꯣꯠ ꯆꯩꯁꯦ ꯁꯤꯗꯩꯅ ꯌꯥꯝ ꯁꯥꯡꯉꯦ ꯌꯥꯝꯕꯧꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯐꯖꯅ ꯂꯣꯏꯕꯐꯥꯎꯗꯤ ꯅꯝꯃꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯦꯛ ꯁꯨꯝ ꯅꯝꯃꯒ ꯍꯥꯞꯄꯛꯑꯦ
ꯁꯤꯗꯤ ꯍꯥꯏꯗꯤ ꯃꯣꯏ ꯃꯨꯁꯂꯤꯝꯒꯤ ꯗ꯭ꯔꯦꯁꯅ ꯍꯦꯟꯅ ꯅꯝꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯊꯥꯔꯠ ꯐ꯭ꯂꯣꯔꯐꯧ ꯂꯩꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯦꯀꯦꯟꯗꯨꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅꯀꯣ ꯁꯦꯀꯦꯟꯗꯨꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯂꯧꯁꯦ ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝ ꯑꯍꯟꯕ ꯑꯣꯏꯕꯅꯤꯅ ꯚꯤꯗꯤꯑꯣꯒꯨꯝꯕ ꯂꯧꯕꯁꯦ ꯐꯖꯅ ꯍꯩꯇ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯣꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯗ꯭ꯔꯦꯁꯁꯨ ꯐꯖꯕ ꯌꯥꯎꯕ ꯃꯣꯜ ꯃꯌꯥꯝ ꯂꯩꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯝ ꯇꯝ ꯇꯝꯅ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯧꯕꯗꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯂꯧꯔꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯅꯦ ꯆꯣꯀ꯭ꯂꯦꯠꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯄꯣꯠ ꯆꯩꯁꯦ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯈꯔ ꯂꯧꯔꯦ ꯑꯉꯥꯡ ꯑꯆꯥꯄꯣꯠꯀꯨꯝꯕ ꯁꯨꯝ ꯂꯧꯁꯜꯂꯛꯑꯦ ꯑꯗꯣ ꯑꯩ ꯑꯃꯃꯝꯇꯪꯗꯤ ꯍꯥꯏꯗꯤ ꯎꯠꯂꯔꯣꯏꯒꯦꯕꯀꯣ ꯆꯥꯛꯁꯨ ꯊꯣꯡꯗꯦ ꯄꯨꯡꯁꯨ ꯌꯥꯝ ꯊꯦꯡꯉꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯁꯦꯟꯗꯜꯒꯨꯝꯕ ꯈꯔ ꯂꯧꯔꯦ ꯍꯥꯏꯗꯤ ꯗꯤꯁꯀꯥꯎꯟ ꯂꯩꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯦꯟꯗꯜ ꯑꯍꯨꯝ ꯃꯔꯤꯃꯨꯛ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯃꯇꯟ ꯈꯔ ꯂꯧꯔꯛꯑꯦꯕꯀꯣ ꯃꯇꯟꯁꯤꯗ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯒ ꯁꯦꯟꯗꯜ ꯑꯁꯤꯒꯤ ꯁꯦꯟꯗꯜ ꯑꯃ ꯋꯥꯏꯠ ꯀꯂꯔꯁꯦ ꯁꯤꯗꯤ ꯗꯤꯁꯀꯥꯎꯟ ꯂꯩꯇꯦ ꯑꯗꯣ ꯂꯧꯔꯛꯑꯦ ꯁꯨꯝ ꯑꯗꯨꯒ ꯁꯤꯅ ꯑꯣꯃꯥꯟꯒꯤ ꯄꯩꯁꯥꯅꯦ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯨ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ